Hospital da Mapuroiba Pukhatlamlaga Loinabi Lotkhre Haukiba Mars Kuntragi Nungthil Pung Ahum Lom Tarakba Duwaida Jawaharlal Nehru Institute of Medical Sciences Jennings Medicine Award Laying Naba Liver Cirrhosis na Pibam Songna Naraba Mapuroiba Pukhatlamlaga Mahaki Loinabi Hospital Thadok Tuna Satkibadagi Amughana Halakidre Hospital da Aruba Pibam da Laikan Riba Anaba Dugi Loinabi na Pikhalamba report ki matungina Mahak Thangmayban Yumnam Laikai Chongtham Sophie Kumar sahi kuntraga ni thoya pokpugi ming Kumar Kawe mahak chronic liver disease dagi liver cirrhosis taraktuna hospital asida layeng le hiram asigi matang da Jennings medical superintendent Dr. K.H. Lokesor amasung director Dr. M. Deven apawmi sing da hai anaba si hospital gi record matungina thangmayban yumnam laikai dagi ne adubu anaba masada hangbadadi nagamapal pawnam laikai dagi ne mahak pu all Manipur auto rickshaw driver association gi mihut kangbu amana hospital asida pukhatlamba ne Tungda mahaki Loinabi ni haiba Sonia Kaubi amana hospital asida laktuna anabagi mateng panglam khivane adubu matam khara anabagi mateng panglam laba matung chaliba tha asigi tarukta hospital thadukuna satkhibadagi ngasi phawba halaktre amade anabagi mari matani haiba kana amatasu hospital da laktre masina maram oraga ward asida mathau tawribi nurse na mahak pu senavada natana hospital gi maikaidagi anaba sigi hidak langthak lemna pibada natana I amasung frozen plasma phawba kaptuna layeng pathap sathari Anaba sigi mari makhong khang nabagi damak Jennings ki medical superintendent na Imphal West amadi Imphal East District Police ai bache thakre adu bungasi phawba paukhum laktri loina na anabagi loina bini haiba Sonia na piramba contact number adu da call tawrabasu paikhalaktre haikhe hojik anaba sigi phibam lusilakle I oba amang bada I yawrakpana singba thengnare karigumba laibak thibadagi laikhidaba thoklabadi imung manung amade mari mata sing ningamdaba pokane maramaduna anaba sigi mari mata na hospital asigi medicine ward ta Anisuba floor ge bed number 14 da layeng liba sibu kanbada thogdang lomina si haina sumahak na makhata na phongdokhe lainga ki official sing posting mafam da lengdana laigadabane CS Manipur lainga ki official sing mana posting tariba mafam sing da lengdana laigadabani haina Manipur gi chief secretary Dr. Rajesh Kumar na thokiba OM amana khangalagle chief secretary na khuyek piduna thokiba cherola duna hai haukiba kumja 2021 gi December 19 amasung 2022 की February tara da laingak na order ama thoktuna official khudingmak magi posting da lengdana laina bakhangan khe karigumba makhoi posting tariba mafam adu da laingak na semba laifam chafam leitrabade asanba ka da laina ba amade madugi achangba senfam laingak na hanjinna bagi wafam thamkhrabani adubu wafam asi thabak to onthok tabagi mami chawna tare maram asina laingak ki thabak thoram sing paikhat pada khudung sadaba kaya marum mayok na re wafam asi laingak na haksina lawe Maram asina district adugi DC SP yauna official khuding magi posting mafam singda station tawdun laigadabane karigumba posting mafam thadokadaba lairabasu mangchawnana makok thongba official singdagi ayaba lawgadabane office khuding makta biometric system chana hangadabane loinana biometric system aduga employee singi salary bill ga samnahanaba akhanaba thoksil singsu DC singna paikhatkadabane mahairoi ama tanthokre bosem lawduna pangthorogliba kumsi chahi ge HSLC examination ge ngarang mathematics subject thokpa numitta palel ge MG Evergreen High School da roll number 16160 ge mahut silage examination tharamba miyoy ama tanthokre haire Bavina Specialty Hospital ge American Oncology Institute ki blood center hangdokre Bavina Specialty Hospital ge American Oncology Institute ta blood center ama ngarang khawai soida leiba institute asida hangdokre street vendor sing ayuki pung 9 dagi phamba yararoi Khwairambal Kaithel gi lambi sing da pot yoliba street vendor sing ngasi dagi hauraga ayuk pung 9 gi matung dagi lambi sing asi da pot yonba yararoi lamphel da sariba market set makoi na pot yonba yagani haina Imphal Municipal Corporation IMC gi caretaker mayor L Lokesor na phongdokre corporation asigi sanglen da pawmi singa unawada mahak na haikhe Khwairambal Kaithel da lambi matai da pot tharaga yoliba sing asi miyam chathok chasin amasung traffic mari leinaba midyeng da ayuk pung 9 gi matung da pot yonba thinglaga nei Pung 9 gi matung da pot yolam labade madu tak thoklaga lamphel sana kaithel da semgaliba street vendor singge mafam asida oina phamanna basillaga ne thausil asing asidagi chanaba hauraga ne thabak pangthokpa ngamna ba city police ki mateng loga ne loktak pat ta logi wangmada maningtamna floating resort kaya marum sagana rakle lockdown mamang da floating resort manga taruk lairambadu hojikti kungi mathakte hengalakle loktak pat ta lanai miyoy amade organization kharana tongan ba ek amadi logi athingba singge wangmada haukiba chahi kharagi mamang dage Floating resort kaya chalaiduna lagle COVID-19 na maram oiduna lockdown thamdringay mamangda part asida floating resort mari mga khak lairamba adu hojikti resort kungi mathakta chalaiba thengnare CM na lusingba team na PM Home Minister Unakre
CM ngasi thunglaragane anoba minister singi portfolio piragane. Chief Minister Nongthongba Mide na lusingba Manipur Laingaki Minister Marigi Timna ngarang Prime Minister Narendra Modi, Union Home Minister Amit Shah, Defense Minister Rajnath Unakre ngasi Chief Minister Imphal da thunglaragane masiga loinana anoba minister singi portfolio su pithoklagane. Aroibada tabiri bapumnamakpu thagatjari.